Lo mayam ngasisu RR Prajena yamna nungairaba movie ama puduna lagle hairiba movie asigi mamingna Prey film asi 2024 da puthokiba action amadi thriller da based tawba movie amani film asigi panbeaba rating khara pallabadi 10 gi manungda 3.7 ni Rotten Tomatoes na 55% ni adudi mayam matam mangan dabida film asigi asengba wari rom doina mai onselasi Film sige hobo sindai khoida Dr. Andrew ko banupa mabu ohlai mahakse American amasu oirami hojik Dr. Andrew asi mathwa yamna nungaitana phamduna leirami karigino haibagi maramdi mahaki pesel amabu heart fail oiraga sibagini tanja asida Dr. Andrew gi colleagues ama hobe changtuna asumna haira ami aikhoigi mafam asida leiriba terroristic group sing asina American sing asibu phanaba yamna kanna honari aduga makhoi sing adu aikhoina hujik leiriba area asidasu changkhre haiba adu tai karigumba makhoi sing aduna aikhoibu thengnakiba tarabadi aikhoibu makhoina soiduna maki phakragani wahai si taba matamda Dr. Andrew du mahaki nupi gi manakta chalami Dr. Andrew gi nupi asi mafam asida oja oibi nupi amani aduga mahakse mabukchen yamna sengbi pukchen su yamna chawbi nupi ama soirami mahakna mafam asigi haibadi African gi angang kya amasu free de lairik laisu takpirami aduga makhoigi mateng kaya amasu mahakna panglami Dr. Andrew aduna mahaki nupi aduda asumna hairami aikhoi mafam asi thadokduna chattaba yadre aikhoina mafam asida makha tana leithaba haiba asi aikhoigi kudong thiningai oiragani maramdi makhoigi mafam asida yamna sathiraba terroristic group kaya ama lakhre makhoina aikhoibu soidana makisu hatkhragani adubu Andrew gi nupi adunadi Andrew da asumna haira ami aikhoina mafam asida tawgadaba thabak kaya ama wali madugi mohutta mafam asida laiba terroristic group sing aduga makhoibu gyan tahanabagi damakta aikhoiga wari sanaba yaroidra Dr. Andrew na amu asumna haira ami hojik leiriba situation asida aigi medical gi khuchu khulai kaya ama su huran bi khrabani masida sunatana aigi pesel ama su sikhrabani asigumlaba situation asida African gi terrorist sing aduna aikhoibu kaidawnungda ngakpiroi aikhoigi khwaidigi phaba hairabadi aikhoina mafam asi thadoktuna chatkiba haiba asini guys aigi video asina hawdringaida atomda karigumba ma haijaramge madudi India ge ultimate game amadi sport platform ama leiri madudi cricket masi Dinesh Kartik na brand ambassador ni comment de yauriba link asida adomna register tawba tarabadi adomna ₹300 amagasu rapid bonus oina phangani dusera amadi Diwali gi cricket na offer kya amagasu piri makhoi sing adudi 2 million prize pool amadi atopa gift kaya ama aduga lucky draw kaya amagasu piri sida sunatana adomna 50 free spill amagasu jili game hariba asigi damakta su phangani atopa mana adomna iPhone 15 Pro asibu kaba yabagi sang samasu leiri duga nahakna karigumba nahake friends singda refer tawba tarabadi nahak ₹300 amagasu soidamaki phangani amadi 50% affiliate commission amagasu phangani adomna hariba application asida Phone Pay Google Pay amadi any bank sizinaduna adongi paisa sing adu deposit tawba amadi withdraw tawsu yari hokjimak comment da pin tawduna leiriba link asida changen biduna adom register tawbiro aduga cricket si ultimate offer mayam asibu lobiro masigi matungda Andrew amadi makhogi mafam asida leiriba atopa American sing adu mafam asida leiriba apikpa airport amagi manakta laami adubu hairiba mafam asidi yamna phaba mafam amadi oiramde maramdi mafam asi desert gi mafam ama oibagini duga mafam asida plane macha amasu leirami hairiba plane macha asigi matengna makhoi sing adu mafam asi thadoktuna chatkadoribani dubu mafam asida leiriba plane macha asidi yamna condition phariba plane amadi oiramde makhogi mafam asida leiriba pilot asi yamna mawukchen singamde mahakna mafam asida lakliba American sing amadi atopa miyoi sing asidagi paisa mayam ama lawba pamlami ji makhogi mafam asida leiriba atopa American gi passenger amana pilot aduda asumna haira ami aikhoi mafam asi thadoktuna chatpa pami ujik pankiba atopa passenger adu makhoi ahum adugi manungda Max ko nupa ama yaurami ani aduna mahaki friend oirami aduga hojik ulaiba black color gi African gi nupa asidi mabukchen jamna sengami mahakna Andrew amadi Andrew gi nupi makhoi ani asibu airport station asida thilakpa matamda mahakna mateng pangami duga Andrew gi nupi aduna African gi nupa asida makhoi chatnabagi damakta goodbye hairami tanja asida African gi nupa asina Andrew gi nupi grip asida asumna haira ami aikhoisu nakhoigi napamda yamna soirabani maramdi aikhoigi mafam asida leiriba phatraba terrorist sing asina maram oiraga nakhoisu ngasidi mafam asi thadoktuna chatkadore somdana Andrew na pilot adugi manakta chalami pilot adugi mamingna Gran haina koromi Gran hariba misak asi mabukchen yamna sengdaba masaki dakhanba misak amani
mahakna Andrew gi team masida paisa mayam ama pirau hairami Andrew na granda asumna so hairami nahakse mamangi matamda aigi medical gi kuchu kulai ke ama poro haikhiba misak aduni ko nahakna su hena khangliba aduni nahakna medical gi kuchu kulai sing adu poraktabana maram oraga aigi patient ke ama su siriba aduni masida grana asumna hairami aidi kuchu kulai sing adu loina tharo haikibani adubu nahaki kuchu kulai sing adudi loina lut tawbikhiba amadi loina huran bikibagini wahai si taba matamda Andrew na khangami madudi gran hariba misak asi mahaki thamoida minungsi machet ama bu phawdaba misak amani haina adubu Andrew amadi mahaki nupi grip makhoi ani asidi miyoibagi mateng thamoi sengna pangba misak ngaktani masigi matungda Andrew amadi Andrew gi nupi grip makhoi ani na pilot gran adugi maphamda makhoi ani asi yamna mabuksen sengba misak ne haiba du unnaba honarami adubu grandi makhoi ani gi wahai si taraba matungda hena sawningba poknami sigi matungda Andrew gi nupi grip aduna granda yamna kana haijabadagi gran adusu yara ami atubu gran gi aeroplane asidi potchei mayam ama hapchanduna chatpa yadaba aeroplane ama oirami maram asina granda makhoi mayam aduda asomna haira ami karigumba nakhoi sing asina engonda paisa piba tarabadi paisa piriba miyoi sing adu plane asige manungda changduna tongba yagani adubu nakhoina plane asige manungda karakpa matamda nakhoigi potchei sing adudi porakpa yaroi wahai asi haiduna granda passenger sing adugi pot adu makhada thadara ami Andrew amadi Andrew gi nupi grip makhoi anina granda yamna kana haijabadagi grana sumna haira ami hoi farese nakhoi sing asi aigi aeroplane asida karo o yare adubu nakhoigi potchei sing adudi nakhoigi lab aduda loina thamlamgadabani asigi matungda makhoi sing adu plane adugi manungda changduna plane aduda tongami adubu makhoina aeroplane adugi manungda yorokpa matamdadi aeroplane asigi condition asi yamna phalamde adubu grana upai ama natraga upai ama tawduna makhoigi aeroplane asi mafam asidagi paiduna chatkirami makhoina karigumba mathangi plane ngaiduna tongge haiba tarabadi makhoina hapta ama ngaigadaba oirami masidasu natana makhoigi mafam asida tamthiraba terrorist group ke amasu laglibani aduga atopa nakana madana makhoigi African gi jungle asida yamna sathiraba lamlaki sa ke amasu leiribani maram asina makhoina phanayamna pamdrabasu grand gi plane asida tongduna chatlibani aki matungdadi makhoigi plane asi karisu achoi ngam yauduna paiduna chatlami matam asida makhoi sing adu karisu toromde adubu ikhang khangduna makhoigi plane adu nikpa hora ami maram asina aeroplane asigi manungda tongliba miyoi sing aduna granda kaidorage haina ngami duga makhoi sing aduna asumna so haira ami nahakpu nahaki aeroplane asida potchei ama phok hapa yade haikibadaine aduga karigi mayam hapchanduna laglibano asida grana asomna haira ami ina mamangi matamda aeroplane kayama paiduna chatkrabani masi aikhoigi journey amani ihakna ayaki plane asigi condition khangi nakhoi karisu langdabida tumina phamduna leinau adubu Dr. Andrew adudi yamna sauna grandi manakta changtuna asomna haira ami nahakse pukchen yamna sengdaba misak amadi oibe yani nahakna aikhoigi potchei sing adudi hapke haibedi yade aduga nahakna atopa potchei mayam amadi plane asigi manungda haptuna pora iba natra nahakna potchei mayam ama hapchanba aduna maram oiraga aeroplane asi niklibani ngahak pairabadi aeroplane asi soidana maki kairakpasu yai sida grana Andrew da asomna hairami aina aigi aeroplane asida pot amata hapakte aigi aeroplane asi karisu tawroi madugi mohutta nakhoi gi nasagi seat aduda seat belt adu phajanduna tumina phamduna layu aduga plane asina niglagliba asisu ai karigino haiba khangde aina aigi thabak asibu amuktandi tahonbiyu dubu tanja asida grand gi aeroplane asi amukke hena yamna kanna nikpa hora ami maram asina mahaki aeroplane gi maning thangba saruk adu maikhu kara ami madudigi grand gi aeroplane adu asum laimai rom doina tara ami ngahaki matungdadi grand gi aeroplane adu laimai da tasanduna kairami aeroplane adu kaibana maram oraga plane adu da tongpa miyoi kharadi sirami aduga miyoi khara mana soami plane adu na kaikhraba matungda Andrew adu yamna thuna gatuna mafam asige koibada mai chaktuna leiriba singasi yengami tanja asida Max hariba nupa amadi atopa nupa amagasu hingduna leirami adubu Maxi friend adudi plane asi kaibana maram oraga siduna leirami Drew Gran amadi makhoigi head makhoi sing adudi hingduna leirami asigi matungda Andrew adu mahaki nupi gi manakta chenchal ami matam asida Andrew gi nupi gi condition adudi yamna phalamde maramdi Andrew gi nupi grip adugi makhong adugi mathakta luggage mayam amana nansanduna leibana maram oraga mahaki makhong adu te ami adubu Andrew nadi mahaki nupi grip asibu lokthoknaba yamna kanna honarami
Andrewna phanyamna kanna honajaba tarabasu mahakki nupi adu yamna phibam thina soktuna leibana maram orga mahakna lokthokpadi ngamlamde. Andrewna sumna tawba asi uba matamda Grantna sumna haira ami nahakki nupi asida nahakna phanyamna kanna force phanyamna tawba tarabasu nahakki nupi asidi lokthokpa ngamloi maramdi nahakki nupi asigi mathakta luggage mayam ama nasanduna leiribani. Hojik nahakki nupi asi anaba chaina kaya ama khangduna leiribani maram asina nahakki nupi asigi mafamda yu khara oina pibiyu. Wayesi taba matamda Andrew adu yamna sauna Grantda asumna haira ami aina adumna tawbadu pamde nahak tumina dayu nahak mafam asidagi oina chatkhro ai isana aina kari tawgani haibadu aina khangjai aduga ngasigi aeroplane kariba asigi maram asisu nahakna maram oirga kahelibani ngehak leiraba matungdadi makhogi siraba friends sing adu mafam asida phumjanduna thamami matam asida mafam asida leiriba lamlakki sathiraba sa sing aduna makhogi body sing adu charamde aduga lehauriba miyoi sing aduna makhogi kaikhraba aeroplane adu thawai nungai tane yengduna leirami makhoi hojik leiriba mafam asisu yamna khudong thiningai gi mafam ama oirami maramdi mafam asida lamlakki sathiraba sa use kaya amasu leiribani duga makhoi gi mafam asida leiriba miyoi sing aduna asumna khanarami madudi nungthin gi matam asidadi aikhoidi yamna safe oina leiri maramdi makhoi hojik leiriba mafam asi desert ama gombani maram asina nungthin gi matamdadi mafam asi yamna sabana maram orga lamlakki sa sing aduna thoraktuna makhoi gi machinjak adu thidribani tubu karigumba numidangi matam takhiba tarabadi mafam asida leiri sathiraba lamlakki sa sing adu thoraktuna aikhoida khudongthiba soidanamaki thokani maram asina makhoina karigumba kharadi tawsi haina khanarami hujikti makhoina Dr. Andrew du thado amaga makhoi mafam asida leiba atopa miyoi ahum aduna plan ama silami madudi makhoina mafam asidagi yamna lapna leitaba khungang amada chatsi haina khanarami adubu makhoina hairiba khungang aduda chatke haiba tarabadi makhongna kilometer 10 dagina 30 phawa chatkadaba orami Grantna makhoi sing aduda haira ami aikhoina karigomba south east ki maikai aduda chatpa tarabadi khungang adu soidana makki leramgani asida Max na mok asumna haira ami nahakna hairiba adu lale aikhoina south east romda chatpa tarabadi khungang adu soidana makki phangani haiba si thajai adubu Grant hairiba nupa adudi Max na hairiba wa adu amata taramde tamasida Grant gi makhutta nongmai ama su paiduna leiribani maram masina mahakna makhoi myam adugi marakta boss saduna asumna haira ami karigumba nahakna nahakki thawai adubu nungsijaba tarabadi aiga loinana lau Grantna Andrew dasu mahakka loinana chatnaba hairami adubu Andrew di mahakna hairiba adu yaramde maramdi mahakki soktuna leiriba nupi asigi manakta mahakti leiba adu pambagini akhoi myam adunasu Andrew da chatnabagi namakta pharyamna kanna haijarami hairiba matam asida Andrew gi nupi grip aduna asumna haira ami aikhoigi isora adubu thajai aikhoigi isora aduna aikhoibu soidana makki kanbigani Andrewsu mahakki nupi asibu langthoktuna thamamba adu pamde maram masina Andrewna makhoi sing aduda asumna hairami karigumba nakhoina khungang aduda chatpa tarabadi khungang adugi miyoi kya ga loinana aikhoibu kanbiba lau nakhoina aikhoibu kanba lakpa matam adu phawba aina aigi nupi asi yamna phajana section sena duna leramge Andrew gu bahai asi taraba matungda makhoi sing adudi khungang aduda chatpa hokirami aduga Andrew amadi mahakki nupi makhoi ani adudi makhoi sing aduna makhoibu kanba lakini haiduna akaiba aeroplane aduda ngaiduna lehorami adubu Andrew gi nupi ki condition asidi yamna phatrabani makhoibu kanba lakpa ngai khiduribara natraga aikhoibu siba sing ngai gaduribara airiba matam asida jungle gi sathiraba sa kayamasu Andrew gi manak asida lakpa adu aikhoina ui adubu Andrew di mafam asida sathiraba sa kayama la e haiba si khangba nate somdana Grant amadi mahak chanmina kheba miyoi sing adu desert gi mafam aduda makhoigi lambi adu bangduna leirami makhoi sing aduna nomagi numit asigi tangkhai ma makhongna leptana lakpa tarabasu makhoina khungang adudi phangamde hujikti makhoi sing adu adum lakpana maram oiraka makhoi yamna warami maram asina makhoi sing adu ground aduda phamduna leirami maramdi mafam asi yamna sabagini sigi matungda makhoi khara amadi makhoi makha tana mafam adudagi chatpa du pamlamde tamasida Grantna makhoi sing aduda ising pibirami masigi matungda makhoi sing adu mamangdu uriba ching adu phawba laami tamasida makhoina urami madudi aikhoina asuk matam changna asuk kuina lakliba asi hauji aikhoigi imangda laingoigi lam ngakta mu leiri maram asina makhoi khara amadi makha tana chatpa du pamlamde aduga Max na Grant gi nongmai adu munduna asumna haira ami aikhoina mafam asida awaba kya ma tariba si nahakna maram oirgani aikhoi sing asi mafam asida soidana makki siragani Max na nongmai adu mu uttuna asumna haira ami aikhoina aikhoigi hanagi lambi aduda chatkadabani dubu makhoigi mafam asida leiriba atopa miyoi sing adudi Grant ga loinana chatpa du pamlami adudigi Max na mu haira ami aikhoina karigumba handuna chatpa tarabadi aikhoigi plane adugi manakta yaugadoribani
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯈꯟꯅꯈꯤꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯀꯅꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯦꯛꯁꯇꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯈꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯈꯔ ꯑꯃꯗꯨꯗꯤ ꯂꯩꯉꯣꯏꯒꯤ ꯂꯝꯒꯤ ꯁꯥꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯖꯒꯥꯁꯤꯡꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯅꯣꯡꯁꯥꯅ ꯈꯣꯠꯂꯝꯕꯒꯤ ꯈꯨꯖꯤꯟꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯑꯒ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒ꯭ꯔꯤꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯆꯥꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯂꯛꯀꯤ ꯁꯥꯊꯤꯔꯕ ꯁꯥꯁꯤꯡ ꯑꯁꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯁꯥꯗꯥꯟꯕ ꯆꯠꯄ ꯉꯝꯕ ꯑꯣꯏꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯟꯗ꯭ꯔꯨ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯇ ꯊꯣꯔꯛꯇꯨꯅ ꯒ꯭ꯔꯥꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯒ꯭ꯔꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯦꯟꯗ꯭ꯔꯨꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯥꯟꯅ ꯃꯍꯥꯛꯀꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯄꯣꯔꯛꯑꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯏꯔꯝꯂꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯨꯅ ꯒ꯭ꯔꯥꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯞꯄꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯐꯦꯌꯔꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯑꯦꯟꯗ꯭ꯔꯨꯅ ꯒ꯭ꯔꯥꯟ ꯍꯥꯠꯀꯦ ꯇꯧꯕ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯗ ꯑꯦꯟꯗ꯭ꯔꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯁꯥꯊꯤꯔꯕ ꯂꯝꯂꯛꯀꯤ ꯅꯣꯡꯁꯥ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯒ꯭ꯔꯥꯟ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯏꯕ ꯂꯂꯣꯟ ꯄꯣꯠꯀꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯆꯩ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝ ꯑꯃ ꯁꯦꯝꯃꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯨꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯃꯥꯕꯨ ꯀꯟꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏꯒꯤ ꯍꯦꯠ ꯑꯗꯨꯅ ꯗ꯭ꯔꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯅꯁꯥ ꯅꯊꯟꯇ ꯕ꯭ꯂꯦꯝ ꯇꯧꯖꯒꯅꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯖꯗꯨꯅ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯡ ꯑꯁꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯂꯛꯀꯤ ꯁꯥꯊꯤꯔꯕ ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯥꯊꯣꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯅꯣꯡꯁꯥ ꯑꯃꯅ ꯈꯣꯡꯉꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯒ꯭ꯔꯥꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯦꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯎꯄꯥꯏ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯑꯩꯒꯤ ꯀꯥꯏꯈ꯭ꯔꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯄꯥꯏꯂꯣꯠꯀꯤ ꯐꯝꯐꯝꯒꯤ ꯖꯒꯥ ꯑꯁꯤꯒꯤ ꯀꯦꯕꯤꯟ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯦꯕꯤꯟꯒꯤ ꯖꯒꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯍꯨꯝꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯒꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯦꯕꯤꯟꯒꯤ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯐꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯇꯣꯁ ꯇꯧꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯣꯁ ꯇꯧꯕ ꯑꯗꯨꯗ ꯃꯦꯛꯁꯀꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯇꯣꯁ ꯑꯗꯨꯅ ꯉꯝꯃꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯗꯨ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯇꯣꯁ ꯑꯗꯨꯅ ꯉꯝꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯂꯦꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯩ ꯊꯥꯒꯠꯇꯨꯅ ꯂꯩꯌꯨ ꯑꯗꯨꯒ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯇꯨꯝꯕ ꯌꯥꯗꯦ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯇꯥꯔꯕꯁꯨ ꯃꯩ ꯑꯁꯤ ꯃꯨꯠꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯧꯑꯣꯏꯗꯕꯤꯗ ꯇꯨꯝꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗꯥꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯆꯠꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯒ꯭ꯔꯥꯟ ꯑꯗꯨ ꯀꯦꯕꯤꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ ꯒ꯭ꯔꯥꯟꯅ ꯊꯣꯔꯛꯄ ꯀꯥꯟꯗꯥꯗ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯒꯠꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯒ꯭ꯔꯥꯟꯅ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯇꯨꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯍꯜꯂꯣꯏꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ
dubu Maxi friend adudi yamna tungganba misak ama oibana maram oraga mahak tumkhirami mahakna tumkhiba aduna maram oraga makhoina thagalamba mai adusu loina mutkirami maram masina mafam adu loina mamkhirami tanja asida makhoigi mafam asida yamna langlaba mamit amabu aikhoina uba phangi asi atai kanamtagi natte mafam asida leiriba yamna sathiraba nongsa amagi mamitni cabin asigi manungdagina cabin asigi mapanda kanagumba ma lakpa adu makhoina tarami adudagi Andrew na mapanda leiriba misak asi sep oidere haiba asi khangami maram masina makhoina cabin asigi mapanda thoktuna Maxi mamanaba asibu kanba pamlami adubu cabin asigi mapanda di sathiraba nongsa kaya ama leiribani maram masina makhoina cabin adugi mapanda thokpa ngamlamde matang asida aikhoina khangi madudi mapanda lakliba tamthiraba sa sing asina Maxi friend asibusu hatokre haibani madudagi Andrew na makhoina leiriba cabin adugi thong adu hangtoktuna mapanda thokya haiduna torokpa matam madudadi mapanda leiriba sathiraba nongsa aduna cabin adugi manungda changnaba yamna kana honarami akhoi ahum adusu nongsa adu changtanabagidamagta cabin gi thong adu yamna kana injanduna lonaba honarami tanja asida makhoigi head adugi makhong adugi mathakta lin amasu chattuna leirami aduga lin aduna makhoigi head adugi makhong aduda chekhirami masigi matungda makhoi ahum aduna yamna kana honaduna cabin adugi thong adu lonselami aduga Andrew na linna chekhraba makhoigi head adugi makhong adu thorina kana yeselami masigi matungda linna sikibagi I adusu lokthoami lingi mahu adusu lokthokibana maram oraga makhoigi head ki thawai adusu kanjarami adubu makhoina hojik leiriba condition asidi yamna phalamde numit asigi nongalakpada akhoina cabin adugi thong adu hangtoktuna mapanda thorokpa matamdadi Maxi mamanaba adudi leiramde tang asida aikhoina khangi Maxi mamanaba adusu nongsa aduna sathokre haibani asigi matungda lemhauriba makhoi sing adu khungang aduda chatnabagi damakta sem sarami maramdi nungthingi matam oibanina mapam asida leiriba sathiraba sanga sing asina makhoida karisu tawroi haibani dubu Andrew di mahakine hairabada mahaki nupi amadi mahaki marup kaya ama kaina khiba aduna maram oraga mahak mathwai nungaitana u amagi makhongda phamduna leirami Andrew na makhoi sing aduda asumna haira ami aidi khungang aduda chatpa adu yauroroi ujikti aigine hairabada kanasu leitre masi aigi wasakni aduga aina aigi nupi gi manakta chatpa adu pami ramasina aina mafam asida siba oina ngaiduna leiba asina aigidi apambani mafam asida nongsa sing asina aikhoigi mioi kaya amabusu chathokpigre masimangna aina thawai yamna nungaite makhoigi damakte yamna khanjai aina aigi punsi kanjanabagi damakta khungang aduda chatpa adu ai pamdre Andrew gi wahai asi taraba matungda makhoi sing aduna Andrew asi mafam asida thamamaba matungda makhoi khungang aduda chatnabagi damakta thorami hak chatlaba matungda makhoigi mamangda car ama thoduna lakpa adu makhoina uba matamda makhoi yamna haraurami angi party duna khanjarami madudi Andrew amadi makhoi sing asi sep oiragani hojikti ramasina makhoina car thoriba adugi maikaida onsanduna yamna kana laurami dubu yamna ngaklibadi car adu makhoi romda straight ta thaujalaba matungda Andrew gi manakta khamduna laikhirami car asida tongduna lakliba mioi sing asi atai kanapto oiramde makhoi gi African gi yamna sathiraba terrorist group sing adu oiduna leirami Ariba terrorist group sing asina American sing asibu thiba lakpo oirami aduga terrorist ki miyo sing aduna Andrew adubu phurami terrorist amana Andrew da asamna nga ami nahakna mafam asida kaidoribano kaidobo laklibano hakna aikhoigi mafam asida laaga aikhoigi mamal yamlaba posei sing adu huralaga nakhoigi country aduda punaba tawribara masi taba matamda makhoigi head aduna terrorist group aduda asamna hairami hakti nakhoigi mafam asida mateng pangba lakhiba doctor amani jikti mahaki mayumaduda hannabagi damakta lakpani maram asina nakhoina mahaku hatkanu adubu terrorist sing aduna aeroplane adugi manakta sakshanduna yenguba matamdadi khogi Africa gi jungle asida leiba samu amadi atopa sa kya gi saru kya ama yauduna leiramba du makhoina thengnarami si uba matamda terrorist sing aduna Andrew da asumna haira ami nahak se neyadaba pochei puthok pochin tawba lalonba misak amara nahakna karigidamak aikhoigi mafam asigi tanglaba sanga kya amabu hatoktuna makhoidagi phangba tanglaba machi sing adubu nahakna nakhoigi country duda punaba honariba karigino nahakti aine yadaba pochei singbu lalolitik tawba misak amani wahai asi haiba loraba matungda terrorist aduna Andrew asibu nongmaina kaptuna halage haiduna tawrami atang asida grana du changchalaktuna terrorist aduda asumna haira ami plane asi mahaki natte aigini plane asigi manungde yauriba aine yadaba pochei myam asi mahaki natte aigini aduga aine yadaba mongda lalolitik tawriba misak adusu mahak natte aini masi taba matamda terrorist sing aduna Granado oina hatke haidona tawrami matam asida head aduna terrorist aduda asumna hairami nakhoina makhoibu karigidamak hatka doribano nakhoise mayamna phatte hainariba terrorist aduga nahaksu mioiba amani aikhoigi mafam asimaktada hingminariba maram asina aikhoina nakhoibu respect yamna tawi asumna head aduna hairakpa adu taba matamda terrorist ki wakhan adu hongkiduna ahangna pairamba nongmai aduna
ꯒ꯭ꯔꯥꯟ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯨꯗ ꯀꯥꯞꯇꯕꯤꯗ ꯍꯦꯠ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯥꯅꯤ ꯑꯩꯈꯣꯏꯁꯦ ꯇꯦꯔꯣꯔꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯃꯤꯅꯨꯡꯁꯤ ꯊꯝꯗꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯦꯔꯣꯔꯤꯁ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯑꯦꯟꯗ꯭ꯔꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀ ꯑꯩꯍꯥꯛꯀ ꯗꯤꯜ ꯑꯃ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯃꯁꯤꯡ 10 ꯊꯤꯔꯛꯀꯅꯤ ꯃꯁꯤꯡ 10 ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯗꯧꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯀꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯦꯟꯕ ꯍꯧꯔꯣ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯨꯗꯤ ꯍꯧꯒꯠꯇꯕꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯑꯦꯟꯗ꯭ꯔꯨꯒꯤꯗ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯑꯦꯟꯗ꯭ꯔꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯆꯦꯜꯂꯣ ꯌꯥꯗ꯭ꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ ꯅꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯕ꯭ꯔꯣ ꯁꯨꯝꯅ ꯆꯦꯜꯂꯣ ꯌꯥꯗꯕ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯑꯗꯨꯅ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯔꯕꯗ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯀꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯑꯗꯨ ꯋꯥꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯒ꯭ꯔꯥꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯒ꯭ꯔꯥꯟ ꯑꯗꯨꯗ ꯀꯥꯞꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯃꯔꯨ ꯌꯥꯎꯗꯕꯤꯗ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯃꯈꯣꯏꯅ ꯃꯨꯛꯅꯕ ꯑꯁꯤ ꯑꯇꯣꯞꯄ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯇꯥꯗꯨꯅ ꯑꯇꯣꯞꯄ ꯇꯦꯔꯣꯔꯤꯁ ꯑꯗꯨꯁꯨ ꯀꯜꯂꯛꯇꯨꯅ ꯒ꯭ꯔꯥꯟ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯗ꯭ꯔꯨꯅ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒ꯭ꯔꯥꯟꯅ ꯑꯦꯟꯗ꯭ꯔꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯕ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯑꯁꯤꯕꯨ ꯍꯥꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯅꯍꯥꯛꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯑꯗꯨꯁꯨ ꯊꯨꯡꯖꯔꯦ ꯑꯗꯨꯒ ꯒ꯭ꯔꯥꯟꯅ ꯑꯦꯟꯗ꯭ꯔꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡꯕꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯄꯨ ꯁꯤꯇꯤ ꯌꯧꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯕꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯕꯨꯁꯨ ꯅꯍꯥꯛꯅ ꯂꯥꯌꯦꯡꯕ ꯄꯥꯝꯂꯤꯕ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯚꯤꯂꯦꯖ ꯑꯗꯨ ꯌꯧꯒꯗꯧꯔꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯡꯒꯤ ꯆꯤꯡ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯗ꯭ꯔꯨ ꯑꯗꯨꯗꯤ ꯁꯣꯛꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒ꯭ꯔꯥꯟꯅ ꯑꯦꯟꯗ꯭ꯔꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯟꯗ ꯀꯣꯜꯍꯟꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯊꯤꯔꯕ ꯅꯣꯡꯁꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯂꯥꯛꯂꯤꯕ ꯅꯣꯡꯁꯥ ꯑꯁꯤꯅꯁꯨ ꯑꯦꯟꯗ꯭ꯔꯨꯗꯒꯤ ꯇꯥꯍꯧꯕ ꯏ ꯑꯁꯤꯒꯤ ꯃꯅꯝ ꯅꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯒ꯭ꯔꯥꯟ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯍꯤꯞꯇꯨꯅ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯅ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯗꯨꯗꯤ ꯏ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯗꯨꯅ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗꯤ ꯂꯦꯞꯄꯝꯗꯦ ꯁꯨꯝꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯕ꯭ꯔꯤꯁꯤꯛ ꯑꯃꯁꯨ ꯀꯥꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯨꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯦꯡꯗꯕꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦꯟꯗ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯕ꯭ꯔꯤꯁꯤꯛ ꯑꯗꯨ ꯒ꯭ꯔꯥꯟꯅ ꯅꯨꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯊꯣꯛꯑꯝꯃꯤ ꯁꯣꯏꯕꯗꯒꯤ ꯅꯨꯡ ꯑꯗꯨꯁꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯁꯤꯗꯒꯤ ꯅꯣꯡꯁꯥꯗꯨꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯕꯨ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯁꯥ ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯕ ꯍꯧꯔꯛꯑꯝꯃꯤ ꯁꯤ ꯎꯕ ꯃꯇꯝꯗ ꯒ꯭ꯔꯥꯟꯅ ꯑꯦꯟꯗ꯭ꯔꯨꯗ ꯇꯩꯕ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯩꯁꯜꯂꯒ ꯃꯍꯥꯛꯅ ꯑꯦꯟꯗ꯭ꯔꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯑꯔꯥꯞꯄ ꯃꯐꯝꯗ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏ ꯑꯁꯤꯕꯨ ꯄꯦꯟꯅ ꯄꯤꯊꯛꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ ꯑꯗꯨꯒ ꯅꯣꯡꯁꯥ ꯑꯗꯨꯅ ꯑꯩꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯟ ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯔꯛꯑꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯅꯣꯡꯁꯥ ꯑꯗꯨꯅꯁꯨ ꯒ꯭ꯔꯥꯟꯅ ꯆꯦꯟꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯒ꯭ꯔꯥꯟ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯁꯥ ꯑꯗꯨꯅ ꯒ꯭ꯔꯥꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯑꯝꯃꯤ ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯑꯦꯟꯗ꯭ꯔꯨ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯑꯝꯃꯤ
Andrew aduna sanglaba lambi aduda asum lakpa matamda mahak ising yamna khawranglaami tanza asidasu Andrew gi yamna daw yadaba hairagati mahak ki mamangda haina haina khangnaba yamna sathiraba sa ani amasu laami masida Andrew gi wakhanda khalami madudi aigi laibakta sa singa sigi makhuta siyo haiduna tamlamlaba male duga ayhakse nongsa adugi mafamdagi nanthokutuna lae haiduna aina harau zarubani adubu hojik atopa ama amu ognare wayesi hairaba matungda Andrew adu karisu chendabida masana yazana mafam asida sijarage haiduna lepaga leirami haina hairiba sa ani adusu Andrew bu chanabagi damakta Andrew gi makeida laami dubu tanza asida ikhang khangokdana ahangba tiadagi nong khakpa laubagi makhon ke ama tara ami makhon asina maram oraga Andrew bu sage toromba sa ani dusu kibadigi mafam asidagi chen kirami masigi matungda ahangba tiadudagi nong kya tara ami Andrew su ahangba leimai aduda mahak long ne hipta duna tarakliba nonggi sing adubu harauna thakjarami ramdi mahakti matam kuina ising thakpa phangdana leirikliba misak amani masigi matungda Andrew adu wakhan mangkirami Andrew na gyan tarakpa matamdadi mahakki manakta African gi miyoi khara laktuna leiramba adu mahakna thengnarami aduga Andrew na makhoi sing aduda nakhoi sing asi terrorist haina su hangami matam asida mafam asida laiba miyoi sing aduna Andrew adu thangkatuna puraga chatkirami tang asida aikhoina khangi Andrew bu puduna chatkiba miyoi sing asi terrorist ama natte makhoina ngasaidigi lake khaliba khungang adugi miyoi sing oiduna leirami tumna Andrew gi thawai adu su kanjarami matang asida aikhoida karigumba ma ulai madudi aikhoigi punsida phanayamna awana kya taba tarabasu aikhoina kanamtada laludaba tarabadi aikhoigi di lai lei haiba duni asumna Andrew asisu kanamtada laludabana maram oiraga mahaki punsi sisu hingibani hairiba sinasi ulaba matungda nungairaba movie asi matang aswaida losankirami karigumba ngasigi aigi explanation asida soikiba lankiba yarobasu mayamna ngakpiu ngasigidi matang aswaida kainarasi